जल्दी किधर चलो जल्दी तो फिर खाटो के 이제 cross 넣어지고 샤샤리 좀 받아 내려지고 Governor, aduh, mau protokol lain ya, Pak.来导播，哎，导播，现在怎么？现在怎么？对，손도 빼고 좀 더 길게.现在怎么？现在怎么？하죠. 야, 너무 야. 자, 다루로. ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯇꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯁꯤꯑꯦꯝ ꯕꯪꯒ꯭ꯂꯣꯗ ꯆꯠꯂꯕ ꯃꯇꯨꯡ ꯒꯣꯕꯔꯅꯔꯒꯤꯗ ꯊꯨꯡꯂꯒꯅꯤ ꯃꯍꯥꯛꯀꯤ ꯑꯍꯤꯡ ꯑꯁꯤ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯂꯤꯗꯔꯁꯤꯡ CSOꯁꯤꯡ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯀꯦꯃꯦꯔꯥꯃꯦꯟ ꯂꯥꯡꯉꯝꯃꯒ ꯂꯣꯏꯅ ꯄꯥꯎ ꯇꯝꯖꯔꯤꯕ ꯄꯥꯏꯇꯣꯟ ꯀꯣꯟꯊꯧꯖꯝ ꯏꯂꯤꯠ ꯇꯤꯚꯤ